The Koilas Nongju tha yauruktriba makai thaba yadaba Koilas Lambi thinglaga khongjang changsandriba makai thabini khangdaba Koilas Mikhal maya yaurukri fawba thabini khangdaba Koilas Tender notice hanjin thokri fawba thabini khangdaba Koilas Lambigi anakpada laiba miyamna hara thungma koi ahu ona khek laudana paka laudibane haida thamlamba lambigi uphunna saitheng phangdriba makai habidaba Koilas nongju tha to lagana laikhom Season ahum mari nang handriba makai thabidaba Koilas Kalien tha yauraklagana leichin thaba makai uphul season ahum mari hawandriba bawba thabidaba Koilas MLA mantri singda mari lainabo authority da hanjan hairabasu thabidaba Koilas Sahi mangai gi tam phana chattaba Koilas Mikhal maya da paka laushenaraga nongju tha yaurukpana hankhibana handakki bohositang di kahanbiro aduga mathang kabaga soidana thajage haijanba Koilas Koilas pu thabigadroba Famnaibasingi Thamoi do Koilasmuk hek mamba janida